साहित्य परिषद इम्फाल की मरफुमरी सुबह मपोकुमन पांथोखरे साहित्य परिषद अमसुंग राइटर्स फोरम न चिंगवा लुप सिंह की पुनफम ओइबा संगले नम सेमगतनबा लम पीरगनी हाइना मिनिस्टर कराम श्याम लाउथोखरे प्राइम मिनिस्टर नरेंद्र मोदी अमदी अमित शाह न लुचिंगदुना अचौबा करप्शन कया तौरे हाइना मरा सिरदुना कांग्रेस सेवा दल की नेशनल चीफ लालजी देसाई याउना एमपीसीसी के मेंबर सिंह वकत खोंचत चटखरे अमसुंग मालिम की तोंगान तोंगान मफम सिंह पांथोकनबगुं ngasi मणिपुरसु ओलंपिक डे रन की थौराम खुमल लंपाक स्पोर्ट्स कॉम्प्लेक्स लेबा ओलंपिक बावन की कोर्टयार्ड पांथोखरे मैम बुखरुमजरी अदोम ने बिब्स इंपैक्ट न्यूज नि आई रिना थिंगु जमना हौजी पुंजा सिफावबगी मरु एबा पाउसिंग मियाम द पिजरी मणिपुरी साहित्य परिषद इम्फाल की मरफुगा मरी सुबह चही की कुमोन अमसुंग मरफुगा हुमदोई सुबह चही की मिफम ngasi इम्फाल की पैलेस कंपाउंड लेबा महाराजा चंद्रकृति ऑडिटोरियम द पांथोखरे थौरम अदुदा सरुक याखिबा रेवेन्यू मिनिस्टर कराम श्यामना साहित्य परिषद अमसुंग राइटर्स फोरम न चिंगबा लुप सिंह की पुनफम ओइबा संगलेन सागतनबा लंपीरगनी हाइना लाउथोखरे थौरम अदुगा मरी लेना वा ngangbada मिनिस्टर न मखाताना हाय खुनाय अमा अहोंगबा पुरकपदा लाइरिक लाइसु निथीना हाइरबा आईबा आईबी सिंगी चावरबा थौदांग लई थबक अमा तौबदा लमदम असिगी मतम नाइदबगी चटनबी अमदी अमता ओइना पुनशिनबा हाइतबगी हाइनबी असि थादोकनबसु मिनिस्टर की माइकैदगी अपील तौखी थौरम अदुदा सरुक याखिबा आर्ट एंड कल्चर की डायरेक्टर अरिबम शिवदास शर्मन फोंदोखिबदा स्टेट असिगी कल्चरल पॉलिसी अमसुंग फिल्म पॉलिसी की ड्राफ्ट सेंब लोइरे हाइरिबा पॉलिसी असि अथुबदा फोंदोकपा ngamnaba मियामगी मोट अमदी वाखलोन पिरक्तुना अथुबदा चटनबा हौनबा होटनबदा मतेंग पांगबियु हाइना अपील तौखी थौरम अदुगा मरी लेना इंग्लिश सिंगनी 38 की साहित्य एकेडमी अवार्ड फंखिबा राजेन तोइजंबा के कृष्णमोहन अमसुंग डब्ल्यू जुगिंद्रोदा मणिपुरी साहित्य परिषद की माइकैदगी मिनिस्टर न अचंब खुदोल पीदुना तरामना ओखी लोइनना मणिपुरी साहित्य परिषद अचौबा मतेंग पांगलखिबा लनाई मियोय कयादसु अचंब खुदोल पीदुना थागतबा फोंदोखी थौरम अदुगी सरुक अमा ओइना साहित्य फोकलोर अमसुंग परफॉर्मिंग आर्ट्स दा ममी तारिबा चिंगमी तमीगी मरी हाइबत हिरमदा सेमिनार अमसु फोंदोखी कोइना इथोप ngam pot khara leini I dabadi yatra koi ran di tawri sing si choiba aswanga am thona phana I bagi tangai fadaba lai la law sing satli ba khongsat mayon masina tung de kari por ba ya ge se sire changa change adi maduna moi de waklon inot pi aran no bor su tinna ta ngam ba sumba lai sing je hoji am thona phana I bagi tangai fadaba lai ai basi quite the South Sudan overseas. A quite much on the article Mayam by, like Shupai, cover covers the report Mayam Shupai. A quite what is the motivation of a billion? A do never with young carboys. मणिपुर दा हानबा ओइना फिल्म इंस्टीट्यूट लिंखलंबतनतना इंटरनेशनल की थाकता फ्रांस की नांट 1982 दा ग्रांड प्रिक्स अवार्ड बेस्ट फीचर फिल्म ताकिबा मणिपुरी फीचर फिल्म इमागी निंगथेमगी सिनेमाटोग्राफर अमसुंग कैमरामैन ओइकिबा मणिपुरी सिनेमा की लमयानबा कोंब्राइलाटपम इबोहल शर्मा लेकिदबगी तरासुबा कुमोन थोरम हयेंग पांगथोकलगनी हाइरी फिल्म इंस्टीट्यूट मणिपुर अमसुंग क्रिटिक्स एसोसिएशन मणिपुर न सिंधुना पौना बाजार की उषा सिनेमा हॉल दा थौरम असि पांगथोकदौरी हिरम असिगा मरी लेना ngasi उषा सिनेमा हॉल दा पौमी सिंगा उनबा अमदा क्रिटिक्स एसोसिएशन मणिपुर की प्रेसिडेंट एल सूर्यकांतना फोंदोरकपदा के इबोहलना अंगनबा मतमदा मणिपुर दा कैमरा अमसुंग फिल्म की मतंगदा कुपना थिजिलमखी अमदी चांगयेंग कया पांगथोकलमखी महाकना हिंगलिंगै मतमदा फिल्म अमसुंग सिनेमा की मरम थिजिंदुना मरु ओइना कैमरा की मतंगदा हौरकलिबा जनरेशन असिगी महिरोय कया ताकपी तंबीदुना पुथोकपिरमी मसामक फिल्म मेकर प्रोड्यूसर कैमरामैन स्क्रीन पे राइटर अमदी सिनेमाटोग्राफर अमा ओइना थबक तौरमी हाइना फोंदोकनखी महाकना मणिपुरी सिनेमा की लमदा कलंबा फिदा अमदी महाकना फिल्म की लमदा कथोकलंबा सिंग निंगशिंगबा अमदी इकाई खुमनबा उटपा ओइना थौरमसी पांगथोकनबा सिनबनी हाइना फोंदोकी जनरेशन की फिल्म दा तावरे बंगावजे खुदेमना कियो इबोल कनानो से खरा लापना काउगीगुम तवई अदु निंगसिंग थरम चिदा यंग पुन्ना कोई सरुक यामिनरगा बाबुम इबोल की मरम नैनाबा खमिनाबा सि तंगाई फदि हैना खलगा फिल्म इंस्टीट्यूट मणिपुर अमदी क्रिटिक एसोसिएशन अनि ने खुसम नरगा पांदक जौदी दुरीबा थरम चिदा
फिल्म नुक्सीबीबा पाउ यौबीबा खुदेमंगना लेंबिरक्तना सरुक याबियो हाइना रिक्वेस्ट तौजे BJP National President Amit Sahana luchingduna achauba corruption kaya tawre haibagi mayokda ngasi All India Congress Sebadal gi National Chief Lalji Desai yauna MPCC ki member singna wakat khongchat chatuna BJP lenga ki mayokda kholaw kya laukre ngasi Imphal gi Congress Bhavanda MPCC ki member sing maru oina NSUI Mahila Congress Manipur Pradesh Youth Congress Committee Sebadal na chingba Congress Party gi Frontal Organization singi member singna samu makhong fawba wakat khongchat chatki wakat aduda miyam gi sel huranba BJP gi thawong yaningde haiba kholaw sing lauki tungda paumi singa unabada Lalji Desai na hai demonetization hek tawba chayol amagi matungda Amit Shahana Ahmedabad District Cooperative Bank ta lupa koti chatret ka nifuga manga thamjinki hairiba senfam sing asi kadai dagi lakhibano haiba wahang hangkibaga loinana Narendra Modi Amit Saha amadi BJP gi luchingba singna khwaidagi chawba scam tawre haina marasi ki He was the chief minister in Gujarat. They had made 17 scam and Amit Shah was behind all the scam. Amit Shah during the demonetization in first 7 days they deposited 745 crore rupees in ADC, Ahmedabad District Cooperative Bank. They forced people to do queue and many people die because of the demonetization, and ultimately Amit Shah, Narendra Modi and the BJP leaders, they got a lot of money, they made a lot of money out of it. So it was like a big national scam. I think biggest scam ever in India. They become a rich. Amit Shah got his 81% income increase in 1 year. I mean, where we have this kind of incomes, what kind of income sources they have, they need to declare. BJP na luchingba lengak asi thabak tawtaba wa khakta ngangba lengak ni makhoi gi matam loirakle kumja English singani taraga mapan Lok Sabha mikhalda BJP thupchilagani haina Congress ki luchingba amadi Manipur gi hanagi Deputy Chief Minister Gaikhangam na phongdokre wafam masing asi Manipur Pradesh Congress Seba Dal na sinduna North East lairiba Congress Seba Dal volunteer singi oiba leadership development ama pangthok khibagi loishinbagi thoramda BT rota laiba Congress Bhavan da pangthok khiba aduga mari lenena phongdokibani Gaikhangam na hai BJP gi luchingba India gi Prime Minister Narendra Modi oidaba ngangbagi mapani mapagi matung induna BJP na session tawriba state asidasu lairiba lengakna miyamda namthak tawi haina phongdoki Nakalamaromda Manipur Pradesh Congress Sebadal na sinduna pangthokliba training program asina Sebadal volunteer singda anoba mayon ama piduna Congress Party asi hena mapangal kanba party ohenba ngamlagani haina Gaikhangam na phongdoki ngasigi thawramaduda All India Congress Sebadal ki chief organizer Lalji Desai yauna MPCC amadi Manipur Pradesh Sebadal gi executive member sing na sarukyaki training program asi tha sigi tangkun ga mathoidagi hobani loinana program asida Assam, Nagaland, Arunachal Pradesh, amadi Sikkim yauna tongan tongan ba North East state singdagi Sebadal volunteer sing na sarukyaki Thibagi se loishillakuna nokhai matam thupsallak bas matam se nakare 2019 dadi thupsal dadi thir so phangadabadi mande khali 2019 dadi adabu the only thing that I could khangadabadi the damage that the BJP government done to the nation is something irreparable. Yam adukamatik nam khathina damage to we have masi akum rebuild to bata maramadana sooner the better makhoi se thud sakhiba hai se leba ki yaifabani prasari yaifabani khali Lakliba August thadagi 50 micron gi makhada leiba cherang khausing yolamba singda chairak piba hauragani haina MPCV gi chairman Laisham Radhakishona lauthokre ngasi su makhatana MPCV gi kangbu amana khwairambal kaithel gi akoibada cherang khausing yonba sijinaba amadi lambida taba cherang khausing lokhatuna pukhi cherang khau thingnaba chathakhiba khongjang aduda hakthengna saruk yakiba MPCV gi chairman Laisham Radhakishona hai Chatliba June tha sigi manungta Manipur gi mafam pumbada cherang khau 50 micron gi makhada leiba sing sijinadanaba awareness pibagi saruk ama oina cherang khau phagatpagi khongjang asi changsingani adubu August tha dagidi lupa lakh ama
थीहनबा नत्रगा चही मंगा जेल दा लेबगी चैराक पीगनी हाइकी 50 माइक्रोन की मथक्ता लेबा चेरंग खाव योलिबा सिंगना MPCB दा रजिस्टर तौगदबनी लोइनना था खुदिंगी लुपा लिसिंग मरी मरी थीगदबनी अमसुंग चेरंग खाव सिंग योन खिबा अमदी सिजिनबगी रिपोर्ट सिंग MPCB दा चांग नाइना पिखलकदबनी हाइबा वाफम सु थमकी हजे हजिक चथरिबा ड्राइवर से जुन था सिदा मणिपुर पुंबदा मणिपुर की डिस्ट्रिक्ट अपुनबा कोई कवरेज तौना चचरगा अखोई ऑगस्ट थादगी चप चाना मसी आइन की मतुंग इना कोई फी यावना फाइन यावना मसी की दंदी यावना कोई पैकेट चगनी मयामना मसीदा थिंगबियु मयामना मसी सपोर्ट तौबियु नत्रबदी मणिपुर हाइब स्टेट असिगी अमत ngairaba लोकताक लेट पोल्यूशन थोगनी चे सिनगनी चे नत्रगसु कोई लमदम मसीदा थोको पोथोक कौनागी ओइबे याई लीगी ओइबे याई अखोइगी लमदम मसीगी इंडिजिनस ओइबा स्मॉल स्केल इंडस्ट्री की हाइदी ग्रुप चिंगबा मखल खरा ले अखोइ हंदक पीबे याबा मतेंग मसीदा सरकार की मैकेदगी होनेरी प्लास्टिक इंडस्ट्री से अखोइ तौहल्लु तबददी मरम चाना तौहल्लो हाइबनी थिंगबा नते अदुगा मसीगी मुहुत छिनगदोरिबा पेपर की मरु ओइबा इंडस्ट्री अमा अखोइ लिंगनबा होनेरे मसे हौजे हौजिकसु टाइल पाता अमा लैरी खरे हेन प्रमोट तौबा खरे हेन मसीदा अखोइ गवर्नमेंट की साइड की मतेंग पीगनी लोइनाना कनागुम्बा इंटरेस्टेड पर्सन सिंग लेरगदी अचौबा बिजनेस अमा ओइना तौबा याबा अखोइगी साइड की मयाम तौबियो हेना नकलमरोमदा ख्वाइरंबल कैथेलदा चेरंग खावगी ट्राइब चलुरबा तुंगदा लमफेलदा लेबा MPCB की ऑफिसदा पाउमिशिंग उनबदा एल राधा किशोरना हाई हौकिबा जुन की तांग 13 दगी हौदुना तांकक तरुकलक थोकना चेरंग खावगी ट्राइब चथबदा हौजिक फावबदा चेरंग खाव केजी लिसिंग अहुम मखाइरोम फगतपा ngamle मसिगी मनुंगदा ngasi ayu kaithel manbidagi खुंबोंग फावबदा ड्राइव चथबदा चेरंग खाव केजी लिसिंग अमगा चत्रेट कुनगा मंगा फंखी लोइनना ngasi ख्वाइरंबल कैथेलदा चथखिबा ड्राइव अदुदा केजी चत्रेट का मरफु रोम फागतपा ngamki हाइकी वेस्ट ओलबा चेरंग सिंग अदुना रिसाइकल तौदुना MPCB गा खुसमनरिबा देवचंद्र प्लास्टिक प्राइवेट लिमिटेड का पीखरगनी अमसुंग सिजनरिबा फागतलबा चेरंग सिंग अदुना लैंगा की लंबी सेमबदा हापनबा थौरांग तौरी हाइकी नाकलमरोमदा तंपाकी डिस्ट्रिक्ट मंगागी तोंगान तोंगान मफम सिंगदा चेरंग खाव खोंगनबा मफम सिंग खंगदोकले हाइरिबा प्लास्टिक कलेक्शन सेंटर असी इम्फाल वेस्ट की ओइना मफम तरेट इम्फाल ईस्ट की ओइना मफम तरुक बिष्णुपुर थौबाल अमदी कक्चिंग डिस्ट्रिक्ट की ओइना मफम मरी मरी खंदोक्तुना थमले हाइकी लोइनना मियामना चेरंग सिंग असी हाइरिबा सेंटर सिंग अदुदा केजी अमदा लुपा मापनदगी 13 फाउबा पीरगा योनबा यागनी हाइनसु खंगहलकपगा लोइनना MPCB ना चंगसिलकलिबा खोंजंग असिदा मियामना तेंगबांग पीरबदी मतम खरगी मनुंगदा मणिपुर असी प्लास्टिक फ्री जोन ओइना लाउथोकपा ngamgani हाइबगी थाजबा लै हाइना माकना फोंदोकी प्लास्टिक से 3202.71 kg फारगा अखोइगी स्टोर रूमदा अखोइना हजिक थमे लोइनना हाइरिबसी अखोइना पांथोकजबा मतमदा अखोइगी NGO CSO हाइजबा तारे बाजार की वफम फंबी नत्रगा दुकानदार सिंगी मरक्तगिसु अचौबा फुल कोऑपरेशन अखोइदा पीबीबा लै खुदोंथीबा मयाम सिंग असे अखोइ अवेयरनेस का लोइनना मसी बैन तौरे हाइबगी मदुगी बैनर अमसु अखोइ स्टॉकीज सिंगना मसीबु सेलर सिंग सेल्समैन सिंगना थवायावना अखोइदा पांगबीद्रगदी तसेंगबदी अखोइगी पांदम असे चामदा चाम थुंगोइ नत्रगा मतम खर संग गाड़ी ओनर साब मियोई कांगलुप खरना नेशनल हाईवे नंबर 2 इम्फाल दिमापुर लंबीदा ड्राइवर ओट नई तौरीबा असी अथुबा मतमदा लेपकदबनी नत्रबदी अफफतगी दायता मसा मसाना पुगदबनी हाइना ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर्स यूनियन की सेक्रेटरी माइमोम अनिलना चेक्सिलवा थमलकली नाकलमरोमदा ऑल इंडिया ट्रेड यूनियन की सखंगलबा अमदी यूनियन असिगी चही की मिफमदा लेप लैतना सरुक यारिबा ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर्स यूनियन बु रजिस्टर बोडी नते हाइबा अरानबा वफम थमलकलिबा असि इकाइबा फावी यूनियन असिबु मसक खंगदे हाइरिबा सिना गाड़ी ओनर साबा मियोय कांगलुप हाइबा मयेक सेंगना मसक ताकले हाइना माइमोम अनिलना मखा तारकली ngasi यूनियन असिगी MG एवेन्यू ता लैबा ऑफिस ता पांगथोकिबा प्रेस मीट अमदा माइमोम अनिलना हाई कोर्ट की ऑर्डर इकाई खुमनाबा ओइना नेशनल हाईवे नंबर 38 इम्फाल जिरबम लंबीदा DC की ऑर्डर मतुंग इन्ना यूनियन ना पोट पुबा याबा माल पुदुना चटली अदुबु गाड़ी ओनर साबा मियोय अमा अनिना हाई कोर्ट की ऑर्डर की वांगमदा माल पुबगी
pugani haina concern DC da pressure piramlaga hojikna ona tainabada Imphal Dimapur lambi da mal hena pubadagi lambi namthare landslide thokadore haina aranba prachar kaya tauri Maimom Anilna Makataraduna Gari Bapu Saba Singna Imphal Ziri Amadi Imphal Dimapur da Cheliba driver Singda Ayet Apan Amadi Awabapi Bayaroi Karigumba Makatana Aran Batabak Chatarabadi Apapatagi Daita Union na Daita Laujaroi Haina Mahakna Fongdoki Panbayaba Amana Thasigi Tangkunda National Highway number 2 Imphal Dimapur Lambida Cement Amadi Steel na Chingba Karvar Tauba Mioi Ani Ahumna Truck Singi Chala and Pagatpa Amadi Aina Yadava Mongda detain Taure Haina All Manipur Road Transport Drivers and Motor Workers Union da report Taura Krabani. All India Trade Union Makada Kogi, Northeast Natana, but Pumana, Sai Kudingi Ova, National Conference Kudimakta, Manipuriana, Northeast All Manipur Road Transport Drivers and the Motor Worker Union have a see. Nasiboda, Sai Kudingi on a Fang Toka, Convention Kudimakta. Saruk Yaduna Laglivani. Ado Makoina Kangdega Harakpasi, Tasena, drivers, Singmi Singu, Usitabamni, Havisi, Union and Log the Bangamoy. Union Sicarino, Havisi Pokumchi Sapsana, a Union opinion with them to Sems Haduna lady. Masiki Makatana, driver Singda, a harassment or Lava, driver Singi Awa from the Tahalakutaragadi, Masiki Daita Pumba, Masamasana Lozagadamni, Masida Union Daita Amta Logzeroi, Union Bu, Adagi, driver Singu, Shinmi Singu, Karishu, the Wimong the Tobusi, Union Achova, Kandem Tawi. Yumnam Patlo, Jingjil Dagi, Sagol Mangfau Bagilambi, Sembaga Mari Lenana, contractor Sing da Pitokiba, Sanfam Singadu, Makoina Tabak Suki Bagi. Running Bill, Oina Pikibani Haina PWD, Imphal East Division, Executive Engineer Nahiramasigi Matang, the Oirakli Bawatok Asida, Sengtok Laduna, Cherol Amatakangalakli. Amadi, Lembi Kong Matakta, Yumnam Patlo da, Sagadaba RCC Slab Culvert Ki. Oinadi, Tabak Suba, Haudribanina, Sale Amata Pikiba Laitri, Haina, Cherola Sinamakatari. Heritage Foundation of Mankindness Sindun Apangthokpa Numit Tara ni chupna chatharakpa Applic Art of Manipur workshop ngasi mapung phana loisinkhre aikhoigi leizariba ariba art design sing asi cheksinna thamba patency tauba matam oire haina Lok Sabha gi MP Dr. TH Mainana phongdokhre Sinailonda liba haiba thimda Directorate of Handlooms and Textiles Government of Manipur na sponsor tawduna sangai pro mamang laikai Laiba Heritage Foundation of Mankind ki complex ta pangthokiba Thoramaduga Mari Lenana Dr. Thokchom Mainana Hai Aikhoigi Lairiba Handloom ga Mari Lenaba art design sing asi top topi amadi Mioi Kayagi Pukning Hubangamli Adubu art design sing asi checksina ngaktuna thambagi tangai fadaba amadi lairi Natrabadi matam kharagi matungda Aikhoigi art design asi mangkigani atopana laukiba yabagi akiba lai haina mahakna phongdoki Nakalamaromda Heritage Foundation of Mankindness Sinduna Pangthokliba Lamdamasigi Handloom Amadi Textiles ka Mari Leinaba workshop asina Lamdamasida Changjariba Mioi Kayada Anoba Inotama Piba Ngamgani Haina Mahakna Phongdoki Ngasigi Thoramaduda Handloom and Textiles ki Director Lamle Kamai Padmashri Langpok Lakpam Subadani Yauna Mioi Kyana Sarukyaki Ari portion kara patent tawe aduga patent taw kayam lay masi patent taw ba sarkar na teng pang bidana kang ngai yam taw masi ang darkar oy kada man ko gi poloi ni ko saneri ba jagoi ra social ba ko lo home social ba poloi si president jara amata de ko u phang ni ko na tin si ga ko gi patent taw ba aduga ko man ni to wali sa jabani ko gi madam surudani ga wali sa ga ko gi khamen chapa ko gi han gi saneri khara di ko mai sen na tham si am sang Organic oiba mahi marong mana masing mai pakna puthokna bohona bada organic farming tawriba lawmi singna pukchel singna law singugi thabak paikhatpa mathau tai wafamasi organic farming gi matang dangasi Churachandpur district ki manung chanba Khausabung khulda pangthokpa awareness program amada Manipur Organic Mission Agency gi project director Devdatta Sharmana phongdokhibani Thoramasi Mission Organic Value Chain Development for Northeast Region ki makhada Aromatic Medicinal Plants and Socio-Economics Development Society Sagolban Amadi Momana Punna Kutsamnaduna Pangthokibani Project Director Devdattana Phongdokibada Farming Makalasibu Chathariba Farmer Singna Mahi Marung Thaba Matamda Chemical Sijinakiba Tarabadi Mahi Marung Aduna Mapung Farakpa Matamda Toxic ki Chang Yauduna Hena Amangbo Oibagi Machakamo Oheli
Mahi marong singda til tarak labashu organic oiba har amadi til hidak khaktamak sijinabiyu chemical hek sijinarubada farming asigi wahan thok leiruitabani haina phongdoki. Karigumba chemical yarum thengneraba matung manaw amuk khanna bayar amat dalo lebiu yar. So in order to set our future, in order to bring a benefit to the future farmers, akhoi gi leiba lamsigi leiba future da lakadoriba farmers singi marai bok sik karina lepto de haibisida organic tawrugidi akhoi truthful lo ta honest ho ta ne. Manipur Industrial Development Corporation Manitko na niyam lana I tender tharak pamiyoy da thabak pi kiba yabagi chingnaba leire. Impact News na fangba pauda Manitko gi makhada lupa koti taraga lakh manifurom changna Imphal International Airport Integrated Cargo Terminal Building sanabagidamak E-tender singkauki. E-tender gi saruk ama oina megi tangkun gamarida pangthokpa tender thabagi thauram amada special contractor amana SBI dagi lupa lakh kun ka lishing marifu earnest money draft kaktuna thadaraki hairi adubu technical error khara leibadagi haukiba jungi tangkun ga mathoida E-tender amuk taukibaga loinana atopa special class contractor kam supplier amana draft kaktuna thadarakiba draft number asi mamangda SBI dagi draft kaktuna thadarakiba draft number adumak oina thadaraki hairi maramasina asoiba kaya leirabra haibagi chauna chingnaba leire haina paugi likhuna sina hairi ningsing bayabadi Imphal International Airport Integrated Cargo Terminal Building sanaba haukiba megitang kuntraga mathoida airport complex manungda Chief Secretary Suresh Babuna urepung tamkibani. Ising ichauna maram oiraga Council of Higher Secondary Education Manipur Kosem ki class 12 ki history syllabus ki matang da khana nainabagi numit yaithoktuna lakiba du lakliba jun gi tang mari amasung mangada council asigi office ta pangthok lagani haina Council of Higher Secondary Education Manipur Kosem ki chirol amana haidi chahi asigi bosem Kosem amadi CBSE na loba class 10 amasung class 12 examination da Chada humbudragi mathakta pass tawraklaba Sugnu Assembly constituency ki manungda leiba Mahirui Singh Okre Sugnu Assembly constituency ki MLA Kangujam Ranjit na sponsor tawduna Chingtam Community Hall Sugnu da pangthokiba thawramasida chahi asigi class 10 ki examination da mari shuba position tarakraba Mahiroi Huidrom Rohit Kumar yauna punna Mahiroi chamaga kungumdoi da manapiduna pungning thawaki MLA Ranjit ki laikhidraba apokpa Kangujam Mohoribu ningsingduna Tararak subu oina pangthokiba thauramasida MLA Ranjit na class 10 gi mari shuba taraklaba Mahiroi Rohit Kumar da sel oina lupa lishing yankhai amadi tha khudingi lupa lishing ahum class 12 tamliba fauba pigani haina lauthoki loinana thauramasida saruk yakiba Bishnupur Assembly constituency ki MLA Gobindas Konthaujam amadi Nambol Assembly constituency ki MLA N Lokena mathangshitna lupa lishing kun-kungi selgi mana piduna pungning thawatki thauramasida MLA Gobindas Konthaujamna phongdokibada aikhoigi khunai asi ngasidi thakshi khasi yaudaba khunai ama oire matam amada oja uraga khurambagi phajakraba chanabi ama leiramba adu ngasidi mahairoigi mafamdagi mangkhre hairi thakshi khasi leibasi kadai da lei hairakanda pung tawba jagoi tawba isai tawba aduga khogi moibung khongba aduga thangta sanaba mioi singse magi oja singsigi makhong so khorumbase ngasi phawbada khoina uba phangeba matam amadedi oja guru singse khong paira khorum narameba aduba satrana oja da damka toromi haibagumba oja phurami haibagumba asigum staba matamda akhoi thamoi yam nungai jadeba akhoi sibom pung phaba mi ama oina nabagi damakta tumambadagi hawdokpiriba adugumba guru singduda akhoi na bevhara kaiba ma tawraboire haibase Kanjaba matamda akhoi civilization se backwater laklabra forward chatpa ngamdrabra haibagi wakhalama akhoi da phawe Thanga constituency ki Moirang Khunau Bazar da multi zim ama PDA ki chairman amadi constituency asigi MLA Tongbram Robindro na hangdokre
Multi gymnasium asi MLA asina achangba senfam pumba puthokuna semgatpani. Ngasigi gym sangabagi thawramaduga mari lenana class 10 amadi class 12 ki exam da mark wangna phangtuna pass tawraklaba Moirang Khunau Gram Panchayat ki Mahiroi Singsu Moirang Khunau Bazar Community Hall da pangthokpa thawram amada taramna okhi. Academic career da khwaidigi maruba laiwadi isana hona jaba sale for haibasi musindu mayek singna mamut ana khangna chatpadune punsida mai pakoi basi aduga mark the laisu bulina su plan nadana bakana hona ga dobuni how we can say how to manage it. I don't know. I say what the women that's a good responsibility. But we can live with our home. How we can say how to manage it. I don't know. I say what the women have to say. So we can balance it. How to do it? I have no problem. Matang saisida break amalauchegi break matungda numit humni chumna chathagadaba marirak suba Gateway Abroad International Education Expo ngasi Nupilal Complex ta haudoki bagi pau amadi Manipur amasung malimgi tongan ba ipau sing puduna lakchege Impact News pu meeting ta dum lebiu mayam bu mukha na taram nokcheri bulletin asigi makha ta ba pau miyam da pizari numit humni chupna chathagadaba marirak suba Gateway Abroad International Education Expo ngasi haudokre expo asi AS Education Trust amadi Parents Association for Manipuri International Students Manipur na punna khutsamnaduna Sanakya Yaima Kolupta Leiba Nupilal Complex da pangthokibani Expo asigi matangda AS Education Trust ki Managing Director Dr. Rakipna Miramgi Leibak Singda Mahi Mashing Tamba Chatkhiba Mahiroi kaya mafam chadabana Chenthorapagi Thodok Thokliba Sing asi Thoktanabagi Wakalonda Expo asi English singani taraga mapandagi chahi khudingi leptana chatharakpani Expo asigi manung chana Miram Leibaki tongan ba maming leiba college kayagi mihut lagduna college sing aduda piriba khudong chaba singi matangda miyamda wafam thamgani ngasigi thawram aduda malimgi tongan ba leibak sing maru oina Bangladesh, China, Philippines, Kazakhstan, Russia amadi Georgia gi miyamna Sakhanglaba University amadi Medical College kayagi mihut sing sarukyaki Loinana Indian Doctors of Peace and Development gi Vice President su oiriba former Minister Dr. N. Narasu sarukyaki When mainly see emphasis period kari marang min ham matam na chai khudingi khoi Manipur thengnariba college sing se mafum chadaba angang sing chenthor chai khudingi chenthorpa college country di yam chenthorpa thengnare ko se khoi barrier se leitana ba khoi college sing faculty sing khoi college ki managing director ma'am se khoi Manipur da kora aba matung da moi gi leiri meba marak sida khoi gi differentiate leiba ma'am se adu ma'am da leitana ba parents ke student interaction tawra matung da khoi da moi da Pibina ba ki importance of education saiba ma'am se si thambina bi dam khoi chai kuding pangthok pane ba Manipur University ki mathau mathak masak khangdaba VC lauthu u haina mahiroi singna changsiliba khongjang asibu VC Professor Adhya Prasad Pandena MHRD da UG singna insilaga changsil hanba khongjang ni haiduna mahaki mari mata singi khuthangda report tawi haibasi Manipur University Students Union na akanba thakta condemn tawbaga loinana mahaki mathakta akanba khongjang changsilakadawri University campus manungda paumi singa unabada mushugi president M Dayamana Imphal Times da VC asina MHRD da VC masa asibu lauthu u haina khongjang changsiliba sing asi UG group singna inchinbani haina report tawi haibasi yamna laibak thibani wafamasi laibak thibatanatana mahiroi sing asibu lana uhanbatanatana University asibu India pumbada mingchat thihanbani VC na wafamasi sengdokpaga loinana moral ground da fam thadok trabadi mahaki mathakta akanba khongjang kaya changsilakani hairi Lairiba mahiroi singi tungi laiba pu kanana bingta changhinjari ba sigum khongjang asibu yamna lan uhanna mawong da akoina changhinjari ba khongjang ase mahiroi sing asibu tongan ba akoigi UG organization singa
मखोइना पिरक्पा मखोइना इन्सन्दुना चंगजनबने हाइबना चिंगबा वाफमसिंग अखोइ फोंगलकपा थेंगनाजै हारिबा असिमक्ति अखोइना मणिपुर यूनिवर्सिटी स्टूडेंट्स यूनियन ना यामना कन्न कंडेम तवे अखोइ मणिपुर यूनिवर्सिटी की वाइस चांसलर ना असुगुमलबा वाफमसिंग असि फोंगदोरकलिबा असिना ताकपदि महाक असे अखोइ ओजा अमा ओइरगा ओजा अमा ओइबगी माइखुम उलुबा कांदा अखोइ महिरोइ सिंगबु लमजिंग लमताक पिबगी महुता महिरोइ खुनाइबु मसक थियनब होनबा फतब माइकैदा पुनब होनबा अदुगुमबा वखलोन अमखक मंगोन चेन अदु मसा मथंदा ताकथोक सरकने हाइना मणिपुर यूनिवर्सिटी स्टूडेंट्स यूनियन लौ मियाम मांगदा सिगुमलबा अखोइ महिरोइ सिंगी यामना मरम चारबा अचुम खोंजंग अमखक संसिनजबा असिदा महांगना अरानबा वफम सिंग थमदुना महिरोइ खुनाइबु लान उहनब होनरिबा से महांगना अथु मतमदा सिंगदोकदमने अमसुंग मसदगी थोलकपा अफफतगी दायित्व मसाना पुगदमने हाय वफम सिमसु ऐ थम प्रधानमंत्री उज्ज्वला योजना की मखादा खुंद्राकपम असेंबली कंस्टिट्युएंसी दा निपालक सुबो ओइना चाकथोंग गैस सेट येंथोपगी थौरम पांगथोखरे योजना असिगी मखादा किसान मोर्चा मणिपुर प्रदेश की वाइस प्रेसिडेंट ओइरिबा डॉक्टर के.एस. आइसकलाना सवोंबुंग गैस एजेंसी की मतेंग लोइनना चाकथोंग गैस येंथोपगी थौरम असि पांगथोकपनी पांगैदा लैबा डॉक्टर के.एस. आइसकला की युमदा पांगथोकपा थौरम अदुदा लोकसभा एमपी के.एस. आइस भवानंदना लैरिबा स्कीम सिंग असिगी मरक्ता स्टेट असिगी ओइनदी प्रधानमंत्री उज्ज्वला योजना हाइरिबा चाकथोंग गैस येंथोकपगी स्कीम असिना मांग थादुना चली हाइकी ngasiगी थौरम असिगा मरी लेना डॉक्टर के.एस. आइसकलाना ngasiga thana nipalak shubo oina pangthokliba thauram asiga tharaga assembly constituency gi oina hojik fawbada punna gas set listing amaga kun yenthokpa ngamle lairabana namna khundaba assembly constituency asigi miyam gi yaifa thaurangi damak center amadi state lengakna puthokliba scheme sing matik chaba miyoida phanghanna bahotnagani masida miyamna su mateng pangbiyu haiki अंद्रो असेंबली कंस्टिट्युएंसी की मनुंग चना इचाउना सोखलबा पोइरौ खोंजिनगी मियामदा थकनबा इसिंग येंथोखरे फॉरेस्ट एंड एनवायरनमेंट मिनिस्टर सु ओइरिबा कंस्टिट्युएंसी असिगी एमएलए श्याम कुमार की सेंथंग मखादा पब्लिक हेल्थ इंजीनियरिंग डिपार्टमेंट इम्फाल ईस्ट विलेज वाटर एंड सैनिटेशन कमिटी टॉप चिंगथाया रिपोर्ट अमदी ऑल मणिपुर वाटर टैंकर टीम न पुन्ना खुद समनदुना ngasiगी इसिंग येंथोकपगी खोंथांग अदु लखटकिबनी वांगखेम असेंबली कंस्टिट्युएंसी की मनुंग चना लैरिबा थौबाल तुरेल की तोरबान सिंगी फिबम ngasi कंस्टिट्युएंसी असिगी एमएलए कैशाम मेघचंद्रना मरी लेनबा डिपार्टमेंट की ऑफिशियल सिंग याउना कोइना चतुना यंगसिनख्रे ngasiगी खोंगचत अदुदा कियाम मयाई लेकाय अवांग लेकाय मखा लेकाय कियाम वांगमताबा कियाम लितानपोक कियाम सिफाई खुंदोंबम लेकाय खुमन थेम मपा वांगखेम फौदेल अमदी मोइरांग पलीना चिंगबा मफम कयादा एमएलए असिगी कांगबुना कोइना चतुना यंगसिनखी खोंगचत अदुगा मरी लेना एमएलए मेघचंद्रना पाउमी सिंग द फोंगदोकिबदा वांगखेम केंद्रगी मफम कया हंदकी इसिंग इचाउदा तुरेल तोरबान निखाइबा अमदी इसिंग पाथोकिबा मफम सिंग असि अथुबा मतमदा मरी लेनबा डिपार्टमेंटना सेमजिल हौद्रबदी मथंगी इचाउ लाकपदा हानदगी हेना खुदोंग थिबा कया मायोक नरगनी हाइना मरी लेनबा मिनिस्टर अमदी चीफ मिनिस्टरना अकनवा मीटिंग चंगबियु हाइना फोंगदोरखी थौबाल डिस्ट्रिक्ट की मनुंग चना इचाउगी अवाबा मायोक नरीबा मफम कयादा तेंगबांगी पोलम कया येंथोखरे इरोंग उचिवा वांगमा अमदी माइबम उचिवागी तोंगान तोंगान मफम मंगादा थौबाल डिस्ट्रिक्ट एडमिनिस्ट्रेशन अमसुंग डिस्ट्रिक्ट असिगी जिला परिषद की इलेक्टेड मेंबर्स सिंगना चाना थकनबा पोलम कया अदु येंथोखिबनी मोरे की तोंगान तोंगान मफम अनिदा नोंमगी ओइबा लीगल अवेयरनेस प्रोग्राम पांगथोखरे अवेयरनेस प्रोग्राम अदु डिस्ट्रिक्ट लीगल सर्विसेज अथॉरिटी चांदेलना मणिपुर स्टेट लीगल सर्विसेज अथॉरिटी की मिचेंग मखादा ऑल मोरे सिनमी लूप अमसुंग अपुनबा इमा लूप मोरेगा खुदसमनदुना पांगथोखिबनी नुपी खुनाई चौखट लमजिंग लूप अमसुंग खानोंपोक अपुनबा नुपी लूप की ऑफिसदा मथंग मथंग प्रोग्राम अदु पांगथोखी अवेयरनेस अदुदा एडवोकेट धनेना
Human Rights and Relationship between Police and Public haiba hiramda wa ngangi. Program aduda mafam aduda leiba nupigi organization singi mihut singna saruk yaki. Manipur State Legal Services Authority na ngasi Chairap Court Complex ta ICDFC Bank Imphal gi tongan ba case kaya gi warushin purakna ba Lok Adalat pangthokre. Civil Judge Imphal West Ojes Mutum Advocate Aish Raghumani amadi Advocate B Supriya Devi ahumna saba Lok Adalat Bench amana ICDFC Bank ki sale singatpa ngamdraba customer singi case sing warushin purakna bagi pandamda Lok Adalat adu pangthokibani. Hairibasida punna lupa lak mapanga lishing kuntra humdoiga chatret humbudraga marigi senfam oiba case kunga nipangi warushin purakpa kamki. Leibak asida tinjang kaijang daba khunai ama semnaba hotnabada achauba chaithing piraba mayai kaba chinjak drugs and narcotic substances singbu pushilakpa amadi sijinariba singbu maru phangna muthatkani haiba asi North East India Development Party NEIDP gi lengdraba wasakni haina party asigi cherol amana khanghalakli amadi drug lalonba singbu shibagi cheirak pinaba lengakna thabak lokhatpagi matam thengmalle haina su lengaki pungning chingsilakli. Lakliba Jun ki tangkun ga tarukta pangthokadaba International Day Against Drug Abuse and Illicit Trafficking ga mari lenana. Listening to the children is the first step to help them grow healthy and safe. Hai bahiramda district level gi oiba class 8 tagina 10 faubada laiba mahirui singi oiba extempore speech competition among asi wangbal da laiba IRDEO gi auditorium da pangthokre. Ngasi pangthokliba competition asiki makok mathang tarakpa mahirui sing lakliba Jun ki tangkun ga tarukta Imphal da pangthokpa thauram amada Manipur gi Chief Minister na mana sing adu khutsinagani. Thawal District ki Manung Chana Laiba Chauyaima Higher Secondary School da ngasi drug abuse and illicit trafficking traffic regulation amadi poksona chingba hiram kaya gi matangda ngasi awareness and interaction program pangthokre. Ngasi gi thauram aduda SDPO Thawal Amita Sinha IPS OC Thawal Rishikesh Sharma SIs Ibom Chasing Thawal Police Station ki atai officer Singh Chauyaima Higher Secondary School ki Principal L Damodar Singh amadi School asigi oja singa loinana mahiroi punna mioi chamaga yankairomna awareness amadi interaction program aduda sarukyaki. Taratret Suba the Great June Uprising Unity Day 2018 gi thauram mapung phana pangthokpa ngamnabagidamak wakhal laushing amadi pangal thauna pibirakiba ahalaman Oja Singh, Selgi Amadi, Pochegi Oiba Mating Pibirakiba, Lanai Mioi Singh, Businessman Singh, Government Ki Loisang Singh, Lanai Institute Singh Amadi, Tongan Ba Hiram Singh Da Mating Panglakiba Pumna Makbu, Observation Committee 17, The Great June Uprising Unity Day 2018 Gi Chirol Amada Thagat Pafongdorakli Amadi, Matung Tarak Padasu Hena Chauna Thaudang, Lauminaduna, Iraipaki Apunba Saktam, Nakmina Shihaina Sumahak Namakatarakli. Hauzik sanabagi pauda malimgi tongan mafam singda pangthok nabagum ngasi Manipur shu Olympic Day run gi thoram pangthokre ngasi Kumalampak Sports Complex ta laiba Olympic Bhavan gi courtyard ta Manipur Olympic Association sinduna pangthokiba thoram aduda lamdamasi gi tongan ba Sports Association singdagi lakpa oja amadi sanaroi lising amarom na sarukyaki Olympic ki masana asibu pangthok naba hotnabada Paridi Cobertina achauba thaudang kaya lauduna Inglising amaga Chanipan Marfutaraga Marigi Jun gi tangkun ga humdoida International Olympic Committee asi Paris the same ki numit asibu International Olympic Committee ki ahanba mapok numit ni haina Switzerland gi Saint Moritz da Austria Belgium Canada
Great Britain, Greece, Portugal, Switzerland, Uruguay amadi Venezuela yauna pangthokiba nifuganithoi suba International Olympic Committee gi mifam aduna warip asi lauki ahanba oina kilometer manga natraga kilometer tara sangba lamjel amaga loinana Olympic Day run gi thoram asi Englishing amaga chamapal marfutara taret ki June gi tang kun ghomdoida pangthokpa hoki ngasi gi thoram aduda Manipur gi Deputy Chief Minister Yumnam Joy Kumar, Education Minister Thokchom Radheshyam amadi Sports Minister Letpau Hapkip ka loinana lamdam asigi sana khonabagi lamda kathokpa ga loinana sanaroi kayabu takbi tambiduna malim gi thakta puthoknaba honajariba miyoi kyana sarukya ki Sanaba ise ko yam darka oi sanabadagi kailai discipline develop tore health pare adu sunatana sanabagi snida sense of competition sisu develop toy ai upunamak se as a human being amoina tasingna successful oiba adu koi society da contribute to bungam gadwa adu myo emo oi ga hapta gidi hai riba jiki aspect me amama masi koi develop to da ka oi adu sports na any type of sports maybe ngasai any discipline si yarisi sugumba gi develop tawna ba dugumba yawbani madu koi ningsing si Ziridasu Ziripam Olympic Association Sinduna Olympic Day Run Mapung Phana Pangthokre Thauramadu Makha Chatharak Poina Ziribam District Police ki Superintendent MPS M Movie Singna Ziribam Ima Kaithel dagi Olympic Day Run gi flag off tauki Olympic Day Run aduda veteran players Nupi Shanaroi Police personnel sing amadi tongan ba club CSO singi mihut sing na sarugya ki Anisuba MCA T20 Luwang Pokpa Trophy gi ngasi Luwang Shangbam da leiba Luwang Pokpa Cricket Stadium da sanagadaba league match animak nongi phibam phattabana maram oiraga yaithokre hairi Manipur Cricket Association Sinduna Chatharakliba Trophy asida team kunna sarukyari hayeng makhataba league match ani sanaragani haina association asigi joint secretary na thadorakpa chirol amana khanghalakli Nongmagi oiba Mahindra 6-a-side football league ngasi airport road talaiba Cargo artificial turf ground da sanakre ngasi pangthokiba football league asida Kakching Nambol Thanga team A amadi B Khongampat Sekmai Thanga Auto Hairok Maharabi amasung kumbidagi lakpa football team singna sarukyaki ahanba oina lamdam asigi leihauda Mahindra and Mahindra nasinduna Manipur da lairiba commercial segment ki manung channa leiba Bolero pickup Supro heavy duty series amadi Jito Mahindra ki thabak thoram singda sarukyariba miyoi singbu pukning thaugatpa oina football tournament asi pangthokibani Mahindra and Mahindra na Manipur gi sanaroi singbu ikai khumnaba utpaga loinana akhanaba meeting ama thamduna matam gi oiba thabak thoram kayada sanaroi singi matik mathauna adu yenglaga angamba mateng kaya pangduna lakli haina Sips Autotech dealer Mahindra and Mahindra gi generous manager Sitaljit Thangjamna wafamasi ngasi gi thoram adu da thamki pagi Mahindra na yengai se driver sing se gari thawine haraga natra owner sing su gari thawine haraga nongalaga adum akhoi gi paisa taline tholaga moi gi livelihood ta adu dangi khallaga sum leikheba aduga akoina yengai isna moi su Manipur gi football gi development live sing da kitang warasu part amtang warasu Mahindra na mateng pangba yagadra na sigi keno je sinjawni akhoi Mahindra se hek horokpadagi adum sports ta promotion adum tawar lai akhoi samna harabda akhoi gi Manipur gi oina su akhoi gi Mirabai weightlifter mazu mangona su akhoi gift adum tawgi yaugre Mahindra gi side tagi tungda laiba akhoi gi footballer akhoi gi nauna fawgali sing su akhoi Mahindra gi side tagi akhoi angam mateng pangjani Ahom Suba Khuraizam Ramnarayan Sastri Memorial State Level Open Chess Tournament hayengdagi tera sapam leirakta leiba The Juvenile Club ki sanglenda pangthokpa horagani hairi Manipur Chess Association ki meeting makhada pangthokadaba tournament asigi haudokpagi thoram aduda Patsoi Assembly Constituency ki ex MLA Sapam Kunjakesor Juvenile Club ki President S Robindro amadi Manipur Chess Association ki Secretary T.I. Nabachandra Galoinana
lamdam adugi masak nairaba miyoy kyana saruk yaragani haina tournament asigi convener na thadorakpa chirol amana khanghalakli aroibada bulletin asigi headline samhana miyam da thamjage Manipuri Sahitya Parishad Imphal gi Marifuga Mari Suba Mapo Kumon Pangthokre Sahitya Parishad amasung Writers Forum na chingba Lup Singhi Punpham Oiba Sangde nama Sagat na Balam Piragani Haina Minister Karam Shyamna Lauthokre Prime Minister Narendra Modi amadi Amit Shah na luchingduna achoba corruption kaya tawre haina mara siraduna Congress Sebadal gi National Chief Lalji Desai yauna MPCC gi members ina wakat khongchak chakhe amasung malingi tongan mafam singda pangthok nabagum masi Manipur da su Olympic Day run gi thauram Kumal Lampak Sports Complex da laiba Olympic Bhavan gi courtyard da pangthok